Mayam Boham to the Kalay Vinataram Cheri. I see my young with the Mutupudu luxury film on demand explanation in Manu channel labor film money. Film Mamina Batman vs Superman Dawn of Justice. Movie is IMDb with a 6.5 Amasung. Google users in a 75% like to him a movie money. Movie is director na Jack Snyder. Moru in a second learning bana Ben Affleck Amasung Henry Cavill. Film is whole Pomatanda Queen Udi was Tamasi Henry Wen Amasung Martha Wenki funeral do Udi. Makoy Matanu Palma Kaktalerami Mamina Bruce Wayne Kawi. Matanga Sida Quina flashback Ama Ufangdi flashback Aduda Bruce Wayne game Mama Pasi Huran Bamana Soida no in a cartona Sikibe Matan to Ufangdi. Although do the Gino Jeriba Bruce Wayne Yam the Hawaii White Bamusung Ningam the Wapunsi Mahinga Mahimba Horki. No Jeriba Bruce Wayne Huran Ba do the Gichelaktuna Mahana Surungamal Changduna to Salami. Upon do the Masing Tingam Drava, Sekpi Kamarum Python Lerami. Bruce Wayne Buba Matamda Makoy Mapama do the Gip by talking about Honarami. Bruce Jam Kizerami Aduga Mahana Manakonda, Makona Missinduna Kanzerami. Nahaki Matunda Bruce Wayne do Sekpi Aduna Bruce Wayne Bu, Pukatuna, Nusita Python Lehembisina do Fangli. Masina Tangi Basi, Bruce Wayne Hojiti, Sekpi the Yakiba do Laitre, Mahaki Masamanunda, Betki Sakti Malay Haduna Kanjerami. Sinadu Sinstock Tuna, Man of Steel Giloram Dagi Sargo do Fangli. Man of Steel de Aquina, Superman Amasung Jot Kanava do Rami, Mafamaduna Makweni Punabada, Building Kia, Punto Kiba Amasung, Jotki Specific to Su Pichivida Yokuna, Unkai Kahenba to Su Ufankivani. Building Kia Akai to Togumatamduda, Bruce Wayne, Building a Dusu Akai to Topu to the Yaurami. Mahaki Building a Dubu Bruce Wayne Arapagi, Jaduna Lejavani. Bruce Wayne suit in Tavakodana, Mahaki Garidu, Kanda Toraduna, Mahaki office tam Laktami Aduga, Mafum Dreleba Mahaki employees sing to the Mafuma to Tadutuna, Tuna Sakinaba Suharami. Mahamahoma to the Yamatuna Yorklani Suharami Adubu, Mahana Yoding Matamaduda, Bilinga Punkai Kaiduna Makada Talami. When Bilinga to the Ladiba, Mahaki employee Kamunum Gimatwaya Dusu, Hudak the Manglami. Karamakaina Punsi Supayu and Soinaduna the Maklaki. Mafamadura Nupi Machamana Mahaki Mama Padu, building Manu de Lay Hadun Haraki, Aduga, Batman and Mokoibuka never changet the Womatamda, building a door, Mafamadu Maktada, Atumang Kailami. Tanjadu the Gibenman Kalay Madudi, Kariguma Superman, the Taragadi, Masigum Laba, among a Toyamasi Toloi. Maral Kasula Jadaba mi Kamarum say, Aremba the Siram Loidabani. Vikubadu Maktedagi, Batman Yokalda, Superman say, Nukshirakaba Hori. Indian was in the Jotna Arke terraforming to the scene a give a Kulai to look to the Kiva Kulaising to the Kryptonite Jawi. Aduga Superman Mahaki Kulaising to Gaibamatanda, Maki Kulaising to sing to the Dumdupuna Lakivani. Mohammedu Labor Mi Karana, Nunga Mapangami, Nunga do Kryptonite ni. Masikama Makalgi Nungo Haitaragadi, Kryptonian Sail Singbu, Mangantan Bangamba, Nung Makalamani. I with the Superman Gumlava, Krypton the Gilapa Mikiagi. Aksang the Sopa Pibangamba, Nung Makalamani. Makoibu, Mueva Magacham Manana, Wahanbagamba, Nung Makalamani. Sinadu Sin Stoktuna, Maraleva Mi Mabu Makut Masapun Senduna, Mafamada Punduna Tamba do Fangli. Maki Matawakta, Batman Gisimbolado, Sin Namduna Labor to Su Fangli. Masina Tagliba see Batman Mahakna Maraleva Mibu, Dandi Piba do Quino Fangli. Batman Gimato si Mahana Maraleba Mibu Masana Magna Tijagani Aduga, Mahak Masamana Dandi Pigani. Missing a Tazana Baimatung in a day, Batman Mahaki symbol do Namliba missing a say, why you don't see Tavakto wa Maralian Labor Miaduni. Batman is in Namaba Miaduna Karigumba jailer Yogdaragadi, Mahamadura Lady missing a Makoibu, half of Habo Yawi Dugana Tragana, Tamtitam Tirava Punishment Capirami. Matanga do the Gisin as in Nairobi Africa that same story. Mafamasida Quina Lois Lane Bu Wafangi. Mafamaduda Mahal reporter Amawin a Lapani, Mafamaduda, terrorist Cameron so a Quina Uwafangli. Lois Lane along never see Mahaki partner Amagalamina, a mercenary singaduna, Maquina Poraclipa camera do check the holy transmitter Yauba Haiduna. Mafamadura Ladiba, terrorist mercenary singaduda, Emiradu the Gi, transmitter Amafangami, Haki Mamizine, Antonil Kawi, Adugala Iba Makoyanisi, Spiny Haidunasu. Terrorism called the Harami.
ꯃꯈꯣꯏꯕꯨ ꯈꯨꯗꯛꯇ ꯁꯤꯕꯒꯤ ꯗꯟꯗꯤ ꯄꯤꯅꯕ ꯍꯣꯠꯅꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯄꯥꯔꯠꯅꯔ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛꯀꯤ ꯃꯔꯥꯜ ꯅꯠꯇꯦ ꯃꯁꯤꯗ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯑꯩꯅ ꯈꯛꯇꯅꯤ ꯁ꯭ꯄꯥꯏ ꯑꯣꯏꯔꯤꯕꯗꯣ ꯑꯩ ꯈꯛꯇꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯕꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯊꯥꯗꯣꯛꯄꯤꯈꯣ ꯃꯍꯥꯛꯇꯤ ꯁꯨꯝꯅꯇꯒꯤ ꯏꯆꯝ ꯆꯝꯖꯕ ꯔꯤꯄꯣꯔꯇꯔ ꯑꯃꯅꯤ ꯍꯥꯏꯗꯨꯅꯁꯨ ꯃꯈꯥ ꯇꯥꯔꯛꯏ ꯃꯗꯨꯗꯒꯤ ꯇꯦꯔꯣꯔꯤꯁ ꯑꯗꯨꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈꯤ ꯂꯨꯏꯁ ꯂꯦꯟꯕꯨꯅ ꯑꯇꯣꯞꯄ ꯀꯥ ꯑꯃꯗ ꯄꯨꯁꯤꯟꯗꯨꯅ ꯃꯈꯣꯏꯒꯤ ꯏꯟꯇꯔꯚ꯭ꯌꯨꯗꯨ ꯃꯈꯥ ꯆꯠꯊꯅꯕ ꯍꯣꯠꯅꯔꯝꯃꯤ ꯇꯟꯖꯥ ꯑꯗꯨꯗ ꯑꯦꯟꯇꯣꯅꯤꯌꯦꯜꯒꯤ ꯐꯣꯟ ꯑꯃ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯇꯛꯈꯠꯇꯅ ꯇꯨꯝꯅ ꯍꯥꯠꯂꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯦꯟꯇꯣꯅꯤꯌꯦꯜꯒꯤ ꯇꯤꯝꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯑꯗꯨꯕꯨ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯂꯣꯏꯅ ꯍꯥꯠꯂꯝꯃꯤ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯔꯣꯀꯦꯠ ꯂꯣꯟꯆꯔ ꯑꯃꯁꯨ ꯂꯣꯟꯆ ꯇꯧꯔꯝꯃꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯕꯨ ꯎꯠꯐꯨꯟ ꯇꯥꯅ ꯃꯥꯡꯍꯟꯅꯕꯒꯤꯗꯃꯛꯇꯅꯤ ꯔꯣꯀꯦꯠ ꯂꯣꯟꯆꯔ ꯑꯗꯨꯅ ꯖꯦꯠꯇꯒꯤ ꯀꯥꯞꯊꯣꯔꯛꯂꯕ ꯃꯇꯨꯡꯗ ꯃꯐꯝ ꯑꯗꯨꯗ ꯌꯧꯔꯛꯀꯦ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯔꯤ ꯁꯨꯄꯔꯃꯦꯟ ꯑꯗꯨꯒ ꯔꯣꯀꯦꯠ ꯂꯣꯟꯆꯔ ꯑꯗꯨꯕꯨ ꯊꯨꯒꯥꯏꯈꯤꯔꯝꯃꯤ ꯁꯨꯄꯔꯃꯦꯟꯒꯤ ꯃꯃꯥꯡꯗ ꯇꯦꯔꯣꯔꯤꯁ ꯑꯗꯨꯅ ꯂꯣꯏꯁ ꯂꯦꯟꯒꯤ ꯃꯀꯣꯛꯇ ꯅꯣꯡꯃꯩꯅ ꯅꯝꯗꯨꯅ ꯂꯩꯕ ꯑꯗꯨ ꯁꯨꯄꯔꯃꯦꯟꯅ ꯎꯔꯝꯃꯤ ꯁꯨꯄꯔꯃꯦꯟꯅ ꯂꯣꯏꯁ ꯂꯦꯟꯗ ꯁꯥꯏꯟ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯅꯨꯡꯁꯤꯠꯀꯤ ꯃꯃꯥꯡ ꯊꯥꯗꯨꯅ ꯁꯨꯄꯔꯃꯦꯟꯅ ꯇꯦꯔꯣꯔꯤꯁ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯄꯥꯏꯈꯤ ꯅꯣꯡ ꯉꯥꯜꯂꯛꯄ ꯃꯇꯝꯗꯗꯤ ꯂꯣꯏꯁ ꯂꯦꯟꯅ ꯃꯈꯣꯏꯒꯤ ꯗꯥꯏꯔꯤ ꯑꯃ ꯐꯪꯂꯝꯃꯤ ꯗꯥꯏꯔꯤ ꯑꯗꯨꯅ ꯅꯣꯡꯃꯩ ꯃꯔꯨ ꯑꯃ ꯄꯥꯟꯗꯨꯅ ꯂꯩꯕꯗꯨꯁꯨ ꯃꯍꯥꯛꯅ ꯎꯕ ꯐꯪꯉꯤ ꯃꯍꯥꯛꯅ ꯅꯣꯡꯃꯩ ꯃꯔꯨ ꯑꯗꯨꯕꯨ ꯍꯥꯡꯇꯣꯛꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯅꯣꯡꯃꯩ ꯃꯔꯨ ꯑꯗꯨ ꯇꯦꯔꯣꯔꯤꯁꯀꯤꯁꯨ ꯅꯠꯇꯦ ꯑꯗꯨꯒ US ꯒꯣꯚꯔꯟꯃꯦꯟꯠꯒꯤꯁꯨ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯈꯪꯕ ꯉꯝꯈꯤ ꯃꯁꯤꯗ ꯀꯔꯝꯅ ꯈꯪꯕ ꯉꯝꯈꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕꯤꯔꯛ ꯇꯥꯔꯒꯗꯤ ꯔꯤꯄꯣꯔꯇꯔ ꯑꯁꯤꯗꯤ ꯂꯣꯏꯅ ꯈꯪꯗꯕ ꯌꯥꯗꯕ ꯑꯗꯨꯗꯨꯅ ꯂꯣꯏꯅ ꯈꯪꯕꯅꯤ ꯂꯣꯏꯁ ꯂꯦꯟꯁꯨ ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯗꯅ ꯅꯣꯡꯃꯩ ꯃꯔꯨꯗꯨ ꯀꯅꯥꯅ ꯁꯥꯔꯛꯄꯅꯣ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯈꯪꯗꯨꯅ ꯂꯩꯖꯔꯝꯃꯤ ꯁꯤꯟ ꯑꯗꯨ ꯆꯦꯟꯖ ꯇꯧꯗꯨꯅ ꯐꯤꯂꯝ ꯑꯁꯤꯒꯤ ꯃꯦꯟ ꯑꯣꯏꯔꯤꯕ ꯚꯤꯂꯟꯗ ꯂꯥꯛꯏ ꯍꯥꯏꯕꯗꯤ ꯂꯦꯛꯁ ꯂꯨꯊꯔꯗ ꯂꯥꯛꯏ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤ ꯑꯃꯦꯔꯤꯀꯥꯒꯤ ꯌꯥꯝꯅ ꯃꯆꯤꯟ ꯇꯣꯡꯂꯕ ꯃꯤꯁꯤꯡ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯒꯤ ꯃꯤꯁꯤꯡ ꯀꯌꯥꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯕꯅꯤ ꯂꯦꯛꯁ ꯂꯨꯊꯔꯅ ꯍꯥꯏꯔꯤ ꯏꯟꯗꯤꯌꯥꯟ ꯑꯣꯁꯤꯟꯒꯤ ꯃꯈꯥ ꯊꯪꯕ ꯁꯔꯨꯛꯇ ꯀ꯭ꯔꯤꯞꯇꯣꯅꯥꯏꯠ ꯑꯗꯨ ꯐꯪꯉꯤ ꯃꯍꯥꯛꯅ ꯀ꯭ꯔꯤꯞꯇꯣꯅꯥꯏꯠ ꯑꯗꯨ ꯂꯧꯕ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯏ ꯁꯦꯅꯦꯇꯔ ꯖꯨꯅꯤꯅ ꯀꯔꯤꯒꯤꯗꯃꯛꯇ ꯅꯨꯡ ꯑꯗꯨ ꯄꯥꯝꯂꯤꯕꯅꯣ ꯍꯥꯏꯅ ꯂꯦꯛꯁꯇ ꯍꯪꯂꯝꯃꯤ ꯂꯦꯛꯁ ꯂꯨꯊꯔꯅ ꯈꯨꯝꯂꯛꯏ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯗ ꯑꯩꯈꯣꯏ ꯏꯊꯟꯇ ꯅꯠꯇꯦ ꯂꯩꯔꯤꯕꯁꯤ ꯍꯥꯏꯕꯗꯤ ꯑꯦꯂꯤꯌꯟ ꯀꯌꯥꯁꯨ ꯑꯩꯈꯣꯏꯒ ꯂꯩꯃꯤꯟꯅꯔꯤ ꯃꯃꯤꯡ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯁꯨꯄꯔꯃꯦꯟꯁꯤꯅꯤ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯏꯁꯣꯔꯒꯨꯝꯅ ꯁꯛꯇꯤ ꯂꯩꯔꯕ ꯑꯦꯂꯤꯌꯟ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯗ ꯈꯨꯗꯣꯡꯊꯤꯕ ꯄꯤꯔꯛꯄꯁꯨ ꯌꯥꯏ ꯃꯥꯅ ꯇꯧꯅꯤꯡꯕ ꯈꯨꯗꯤꯡꯃꯛ ꯑꯁꯦ ꯃꯥꯒꯤ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯝ ꯇꯧꯏ ꯃꯁꯤꯗ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯤꯡ ꯑꯁꯦ ꯗꯁꯥ ꯇꯥꯕ ꯌꯥꯎꯗꯣꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝꯁꯤꯡ ꯑꯁꯤꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯕ ꯈꯨꯠꯂꯥꯏ ꯑꯃ ꯁꯥꯕ ꯄꯥꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯀ꯭ꯔꯤꯞꯇꯣꯅꯥꯏꯠ ꯑꯁꯤ ꯗꯔꯀꯥꯔ ꯑꯣꯏꯕꯅꯤ ꯃꯗꯨꯗ ꯁꯤꯖꯤꯟꯅꯒꯗꯕ ꯀ꯭ꯔꯤꯞꯇꯣꯅꯥꯏꯠ ꯑꯗꯣ ꯏꯟꯗꯤꯌꯥꯟ ꯑꯣꯁꯤꯟꯗ ꯂꯩꯕꯅꯤ ꯑꯗꯨꯗꯨꯅ ꯏꯟꯗꯤꯌꯥꯟ ꯑꯣꯁꯤꯟꯗꯒꯤꯅ ꯑꯃꯦꯔꯤꯀꯥ ꯌꯧꯅꯕ ꯑꯩꯒꯤ ꯖꯍꯥꯖ ꯑꯗꯣ ꯂꯝꯕꯤ ꯄꯤꯅꯕꯒꯤꯗꯃꯛꯇ ꯅꯪꯅ ꯑꯣꯔꯗꯔ ꯑꯃ ꯄꯤꯍꯟꯕ ꯄꯥꯝꯃꯤ ꯂꯦꯛꯁꯇ ꯃꯈꯥ ꯇꯥꯔꯛꯏ ꯀꯔꯤꯒꯨꯝꯕ ꯃꯗꯨꯒꯤ ꯅꯨꯡ ꯑꯗꯨ ꯐꯪ ꯇꯥꯔꯒꯗꯤ ꯑꯩꯅ ꯈꯨꯠꯂꯥꯏ ꯑꯃ ꯁꯥꯕ ꯉꯝꯒꯅꯤ ꯁꯦꯅꯦꯇꯔ ꯖꯨꯅꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯈꯟꯅꯔꯒ ꯍꯥꯏꯔꯛꯀꯦ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯈꯤ ꯑꯗꯨꯕꯨ ꯂꯦꯛꯁ ꯂꯨꯊꯔ ꯌꯥꯝꯅ ꯁꯤꯡꯕ ꯃꯤꯅꯤ ꯃꯍꯥꯛꯅ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯑꯗꯨꯗ ꯄꯩꯁꯥ ꯄꯤꯖꯔꯒ ꯃꯍꯥꯛꯀꯤ ꯃꯤ ꯑꯃ ꯃꯍꯥꯛꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯀ꯭ꯔꯤꯞꯇꯣꯅꯥꯏꯠ ꯑꯗꯨ ꯂꯧꯔꯨꯕ ꯑꯗꯨ ꯑꯣꯐꯤꯁꯤꯌꯦꯜ ꯑꯗꯨꯅ ꯌꯥꯔꯝꯃꯤ ꯂꯦꯛꯁ ꯂꯨꯊꯔꯅ ꯀ꯭ꯔꯤꯞꯇꯣꯅꯥꯏꯠꯀ ꯂꯣꯏꯅꯅ ꯖꯣꯔꯖꯀꯤ ꯕꯣꯗꯤ ꯑꯗꯨꯁꯨ ꯑꯦꯛꯁꯄꯦꯔꯤꯃꯦꯟ ꯇꯧꯕꯒꯤꯗꯃꯛꯇ ꯄꯥꯝꯃꯦ ꯍꯥꯏꯗꯨꯅ ꯂꯧꯔꯝꯃꯤ ꯂꯨꯊꯔꯅ ꯀ꯭ꯔꯤꯞꯇꯣꯅꯥꯏꯠ ꯁꯤꯖꯤꯟꯅꯗꯨꯅ ꯖꯣꯔꯖꯀꯤ ꯃꯈꯨꯠꯇ ꯀꯛꯄꯗ ꯆꯪꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯂꯝꯃꯤ ꯂꯦꯛꯁ ꯂꯨꯊꯔꯅ ꯕ꯭ꯔꯨꯁ ꯋꯦꯟꯒꯤ ꯀꯝꯄꯅꯤꯗ ꯊꯕꯛ ꯇꯧꯕ ꯑꯦꯝꯄ꯭ꯂꯣꯌꯤ ꯑꯃꯒꯤ ꯃꯌꯨꯝꯗ ꯆꯠꯂꯝꯃꯤ ꯁꯨꯄꯔꯃꯦꯟ ꯑꯃꯁꯨꯡ ꯖꯣꯔꯖꯀ ꯐꯨꯅꯕꯗ ꯕꯤꯜꯗꯤꯡ ꯀꯥꯏꯕ ꯃꯇꯝꯗ ꯕ꯭ꯔꯨꯁ ꯋꯦꯟꯒꯤ ꯕꯤꯜꯗꯤꯡ ꯀꯥꯏꯕ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯗꯨꯁꯨ ꯌꯥꯎꯈꯤꯕꯅꯤ ꯂꯦꯛꯁ ꯂꯨꯊꯔꯅ ꯃꯍꯥꯛꯄꯨ ꯑꯣꯇꯣꯃꯦꯇꯤꯛ ꯑꯣꯏꯔꯕ ꯋꯤꯜꯆꯤꯌꯔ ꯑꯃꯁꯨ ꯄꯤꯔꯝꯃꯤ ꯂꯦꯛꯁ ꯂꯨꯊꯔꯅ ꯍꯥꯏꯔꯤ ꯅꯪ ꯑꯩꯒꯤ ꯊꯕꯛ ꯑꯃ ꯇꯧꯒꯗꯕꯅꯤ ꯁꯣꯅꯤꯌꯥꯔꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯤ ꯀꯔꯤꯅꯣ ꯂꯦꯛꯁ ꯂꯨꯊꯔꯅ ꯍꯥꯏꯔꯤ ꯅꯪ ꯁꯨꯄꯔꯃꯦꯟꯒꯤ ꯃꯥꯌꯣꯛꯇ ꯀꯣꯔꯠꯇ ꯀꯦꯁ ꯑꯃ ꯐꯥꯏꯜ ꯇꯧꯒꯗꯕꯅꯤ ꯇꯥꯡꯀꯛ ꯑꯗꯨꯗ ꯁꯨꯄꯔꯃꯦꯟꯁꯦ ꯃꯔꯥꯜ ꯂꯩꯔꯕꯅꯤ ꯍꯥꯏꯗꯨꯅ ꯗꯟꯗꯤ ꯄꯤꯍꯟꯒꯅꯤ ꯃꯍꯥꯛꯅ ꯑꯩꯒꯤ ꯑꯃꯥꯡ ꯑꯇꯥ ꯀꯌꯥꯃꯔꯨꯝ ꯊꯣꯛꯍꯜꯂꯦ ꯑꯗꯨꯅ ꯅꯪ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯉꯨ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯗꯨꯗ ꯍꯥꯏꯈꯤ ꯁꯤꯟ ꯑꯗꯨ ꯆꯦꯟꯖ ꯇꯧꯔꯛꯇꯨꯅ ꯁꯨꯄꯔꯃꯦꯟ ꯍꯥꯏꯕꯗꯤ ꯀ꯭ꯂꯥꯔꯛ ꯀꯦꯟꯒꯤ ꯑꯣꯐꯤꯁꯇ ꯎꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯕꯦꯠꯃꯦꯟꯒꯤ ꯄꯥꯎ ꯇꯥꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯤ ꯕꯦꯠꯃꯦꯟꯒꯤ ꯃꯔꯝꯗ ꯄꯥꯎ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯕꯦꯠꯃꯦꯟꯁꯤ ꯃꯔꯥꯜ ꯂꯩꯔꯕ ꯃꯤꯕꯨ ꯃꯁꯥꯃꯛꯅ ꯗꯟꯗꯤ ꯄꯤ ꯍꯥꯏꯕꯗꯨꯁꯨ ꯃꯍꯥꯛ ꯇꯥꯔꯝꯃꯤ ꯀ꯭ꯂꯥꯔꯛ ꯀꯦꯟꯅ ꯈꯟꯖꯔꯝꯃꯤ ꯃꯗꯨꯗꯤ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯗꯤ ꯑꯥꯏꯟꯅ ꯌꯥꯗꯕ ꯊꯕꯛꯅꯤ ꯑꯥꯏꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏꯕꯨ ꯗꯟꯗꯤ ꯄꯤꯒꯗꯕꯅꯤ ꯃꯍꯥꯛꯅ ꯗꯟꯗꯤ ꯄꯤꯕ ꯌꯥꯔꯣꯏ ꯁꯤꯕꯒꯤ ꯗꯟꯗꯤ ꯄꯤꯒꯦ ꯍꯥꯏꯕꯁꯨ ꯑꯥꯏꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯤꯒꯗꯕꯅꯤ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯀ꯭ꯂꯥꯔꯛ ꯀꯦꯟꯅ ꯃꯈꯣꯏꯒꯤ ꯗꯦꯂꯤ ꯄ꯭ꯂꯥꯅꯦꯠꯀꯤ ꯈꯕꯔ ꯑꯗꯨꯗ ꯏꯕ ꯄꯥꯝꯂꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯕꯣꯁꯅ ꯌꯥꯔꯝꯗꯦ ꯕꯦꯠꯃꯦꯟꯁꯨ ꯂꯦꯛꯁ ꯂꯨꯊꯔꯕꯨ ꯆꯤꯡꯅꯕ ꯍꯧꯔꯛꯂꯝꯃꯤ ꯃꯥꯁꯨ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯇꯧꯒꯗꯕ ꯃꯥꯜꯂꯤ ꯑꯗꯨꯗꯨꯅ ꯃꯍꯥꯛ ꯂꯦꯛꯁ ꯂꯨꯊꯔꯒꯤ ꯃꯌꯨꯝꯗ ꯆꯠꯄ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ ꯃꯥꯅ ꯃꯍꯥꯛꯀꯤ ꯀꯝꯄ꯭ꯌꯨꯇꯔ ꯑꯗꯨꯗꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯃꯌꯥꯝ ꯑꯗꯨꯕꯨ ꯂꯣꯏꯅ ꯍꯨꯔꯥꯟꯕ ꯄꯥꯝꯕꯅꯤ ꯑꯜꯐ꯭ꯔꯦꯗꯅ ꯍꯥꯏꯔꯛꯏ ꯅꯪ ꯃꯐꯝ ꯑꯗꯨꯗ ꯕꯦꯠꯃꯦꯟ ꯁꯥꯔꯒ
ꯍꯨꯔꯥꯟꯕꯗꯤ ꯌꯥꯔꯣꯏ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯌꯥꯝꯅ ꯇꯥꯏꯠ ꯑꯣꯏ ꯅꯪ ꯃꯐꯝ ꯑꯗꯨꯗ ꯃꯤꯆꯝ ꯑꯃꯒꯨꯝꯅ ꯍꯥꯏꯕꯗꯤ ꯕ꯭ꯔꯨꯁ ꯋꯦꯟ ꯑꯣꯏꯅ ꯆꯠꯀꯗꯕꯅꯤ ꯕ꯭ꯔꯨꯁ ꯋꯦꯟ ꯍꯥꯏꯔꯛꯏ ꯑꯩ ꯃꯐꯝ ꯑꯗꯨꯗꯗꯤ ꯕ꯭ꯔꯨꯁ ꯋꯦꯟ ꯁꯥꯔꯒ ꯀꯃꯥꯏꯅ ꯆꯠꯇꯣꯔꯤꯕ ꯃꯗꯨꯗꯒꯤꯗꯤ ꯑꯜꯐ꯭ꯔꯦꯗꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤꯗꯃꯛꯇ ꯂꯦꯛꯁ ꯂꯨꯊꯔꯅ ꯏꯟꯚꯥꯏꯇꯦꯁꯟ ꯑꯃ ꯄꯤꯔꯛꯏ ꯕ꯭ꯔꯨꯁ ꯋꯦꯟ ꯅꯨꯃꯤꯗꯥꯡꯗ ꯂꯦꯛꯁ ꯀꯣꯞꯇ ꯆꯠꯂꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯀ꯭ꯂꯥꯔꯛ ꯀꯦꯟꯁꯨ ꯂꯥꯛꯄ ꯑꯗꯨ ꯊꯦꯡꯅꯔꯤ ꯁꯤꯟ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯃꯨꯚꯤꯒꯤ ꯀꯦꯔꯦꯛꯇꯔ ꯑꯃꯁꯨ ꯊꯦꯡꯅꯕ ꯐꯪꯏ ꯃꯃꯤꯡꯅ ꯗꯥꯏꯑꯅꯥ ꯄ꯭ꯔꯤꯟꯁ ꯍꯥꯏꯕꯗꯤ ꯃꯌꯥꯝꯒꯤ ꯋꯟꯗꯔ ꯋꯨꯃꯦꯟ ꯂꯦꯛꯁ ꯂꯨꯊꯔꯅ ꯀ꯭ꯂꯥꯔꯛ ꯀꯦꯟ ꯑꯃꯁꯨꯡ ꯕ꯭ꯔꯨꯁ ꯋꯦꯟꯕꯨ ꯁꯛ ꯇꯥꯛꯂꯝꯃꯤ ꯇꯥꯛꯀꯛ ꯑꯁꯤꯗ ꯕ꯭ꯔꯨꯁ ꯋꯦꯟꯅ ꯀ꯭ꯂꯥꯔꯛꯁꯦ ꯁꯨꯄꯔꯃꯦꯟꯅꯤ ꯈꯪꯂꯝꯗꯦ ꯁꯨꯄꯔꯃꯦꯟꯅ ꯕ꯭ꯔꯨꯁ ꯋꯦꯟ ꯑꯁꯤ ꯕꯦꯠꯃꯦꯟꯅꯤ ꯍꯥꯏꯗꯨꯅꯁꯨ ꯈꯪꯂꯝꯗꯦ ꯃꯐꯝ ꯑꯗꯨꯗ ꯀ꯭ꯂꯥꯔꯛ ꯀꯦꯟꯅ ꯕ꯭ꯔꯨꯁ ꯋꯦꯟꯗ ꯍꯪꯂꯝꯃꯤ ꯕꯦꯠꯃꯦꯟ ꯑꯁꯤꯅ ꯇꯧꯅꯤꯡꯕ ꯇꯧꯔꯤꯕ ꯑꯥꯏꯟꯁꯤ ꯃꯥꯒꯤ ꯃꯈꯨꯠꯇ ꯂꯩꯕꯗꯧꯅ ꯇꯧꯔꯤꯕ ꯑꯁꯤ ꯃꯁꯤꯗ ꯅꯍꯥꯛꯀꯤ ꯃꯣꯠ ꯀꯔꯤ ꯂꯩꯒꯦ ꯃꯗꯨꯗꯒꯤꯗꯤ ꯕ꯭ꯔꯨꯁ ꯋꯦꯟꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯗꯗꯤ ꯁꯨꯄꯔꯃꯦꯟꯁꯨ ꯆꯞ ꯃꯥꯟꯅꯩ ꯀꯔꯤꯅꯣ ꯃꯍꯥꯛꯅ ꯇꯧꯅꯤꯡꯕ ꯇꯧꯔꯤ ꯒꯣꯚꯔꯟꯃꯦꯟꯠꯒꯤ ꯑꯣꯔꯗꯔ ꯑꯃꯠꯇ ꯏꯟꯗꯦ ꯃꯍꯥꯛꯅ ꯇꯧꯅꯤꯡꯕ ꯇꯧꯏ ꯃꯍꯥꯛꯅ ꯗꯟꯗꯤ ꯄꯤꯅꯤꯡꯕ ꯂꯣꯏꯅ ꯄꯤ ꯃꯁꯤ ꯍꯥꯏꯗꯨꯅ ꯕ꯭ꯔꯨꯁ ꯋꯦꯟ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤ ꯑꯜꯐ꯭ꯔꯦꯗꯅ ꯍꯥꯏꯔꯛꯄ ꯖꯒꯥ ꯑꯗꯨꯗ ꯕ꯭ꯔꯨꯁ ꯋꯦꯟ ꯑꯗꯨ ꯆꯠꯂꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯂꯦꯛꯁ ꯂꯨꯊꯔꯒꯤ ꯁꯨꯄꯔ ꯀꯝꯄ꯭ꯌꯨꯇꯔ ꯃꯌꯥꯝ ꯑꯃ ꯈꯤꯟꯗꯨꯅ ꯂꯩꯔꯝꯃꯤ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯗꯤꯚꯥꯏꯁ ꯑꯃ ꯂꯤꯡꯖꯤꯟꯗꯨꯅ ꯃꯤꯅꯤꯠ 3ꯒꯤ ꯃꯅꯨꯡꯗ ꯗꯦꯇꯥ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯔꯝꯃꯤ ꯃꯍꯥꯛꯅ ꯗꯦꯇꯥꯁꯤꯡ ꯑꯗꯨ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯕ ꯉꯥꯏꯕ ꯑꯣꯏꯅ ꯄꯥꯔꯇꯤ ꯑꯗꯨꯗ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯗꯥꯏꯑꯅꯥ ꯄ꯭ꯔꯤꯟꯁꯀ ꯊꯦꯡꯅꯔꯝꯃꯤ ꯁꯨꯄꯔꯃꯦꯟꯒꯤ ꯇꯥꯕ ꯉꯝꯕꯒꯤ ꯁꯛꯇꯤ ꯑꯁꯤ ꯌꯥꯝꯅ ꯋꯥꯡꯏ ꯃꯍꯥꯛꯅ ꯕꯦꯠꯃꯦꯟ ꯑꯃꯁꯨꯡ ꯑꯦꯜꯐ꯭ꯔꯦꯗꯀ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯗꯨ ꯂꯣꯏꯅ ꯇꯥꯔꯝꯃꯤ ꯇꯥꯡꯀꯛ ꯑꯗꯨꯗꯒꯤ ꯁꯨꯄꯔꯃꯦꯟꯅ ꯕ꯭ꯔꯨꯁ ꯋꯦꯟꯁꯦ ꯕꯦꯠꯃꯦꯟꯅꯤ ꯍꯥꯏꯅ ꯆꯤꯡꯅꯕ ꯍꯧꯔꯛꯈꯤ ꯑꯁꯣꯝꯗꯅ ꯃꯤꯅꯤꯠ 3 ꯑꯗꯨ ꯂꯣꯏꯔꯛꯇꯨꯅ ꯗꯦꯇꯥ ꯃꯌꯥꯝ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯕꯗꯨ ꯂꯣꯏꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯗꯤꯚꯥꯏꯁ ꯑꯗꯨ ꯂꯧꯊꯣꯛꯄ ꯆꯪꯕ ꯃꯇꯝꯗꯗꯤ ꯗꯤꯚꯥꯏꯁ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯊꯤꯟꯗꯨꯅ ꯂꯩꯔꯝꯗ꯭ꯔꯦ ꯕ꯭ꯔꯨꯁ ꯋꯦꯟꯅ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯗꯥꯏꯑꯅꯥ ꯄ꯭ꯔꯤꯟꯁꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯈꯤꯕ ꯑꯗꯨ ꯎꯔꯝꯃꯤ ꯕ꯭ꯔꯨꯁ ꯋꯦꯟꯅ ꯗꯥꯏꯑꯅꯥ ꯄ꯭ꯔꯤꯟꯁꯄꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯗꯥꯏꯑꯅꯥ ꯄ꯭ꯔꯤꯟꯁ ꯃꯅꯥꯛꯇ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯃꯇꯝ ꯑꯗꯨ ꯌꯥꯝꯅ ꯊꯦꯡꯈꯤꯔꯝꯃꯤ ꯗꯥꯏꯑꯅꯥ ꯄ꯭ꯔꯤꯟꯁ ꯃꯐꯝ ꯑꯗꯨꯗꯒꯤ ꯒꯥꯔꯤ ꯇꯣꯡꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗꯗꯤ ꯇꯤꯚꯤꯒꯤ ꯄꯥꯎꯁꯤꯡꯗ ꯁꯨꯄꯔꯃꯦꯟꯒꯤ ꯃꯊꯛꯇ ꯀꯦꯁ ꯀꯌꯥꯃꯔꯨꯝ ꯐꯥꯏꯜ ꯇꯧꯗꯨꯅ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯇꯥꯕ ꯐꯪꯂꯤ ꯃꯁꯤꯗ ꯅꯥꯏꯔꯣꯕꯤ ꯑꯐ꯭ꯔꯤꯀꯥꯒꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯁꯨ ꯌꯥꯎꯔꯤ ꯏꯃꯨꯡ ꯃꯅꯨꯡ ꯀꯌꯥꯃꯔꯨꯝꯁꯨ ꯕꯣꯝ ꯄꯣꯈꯥꯏꯕꯗ ꯂꯩꯈꯤꯗꯕ ꯌꯥꯎꯔꯤꯕꯅꯤ ꯃꯗꯨꯗꯅꯤ ꯕ꯭ꯔꯨꯁ ꯋꯦꯟꯒꯤ ꯀꯝꯄꯅꯤꯗ ꯊꯕꯛ ꯇꯧꯕ ꯅꯨꯄꯥ ꯑꯃꯒꯤ ꯃꯈꯣꯡ ꯑꯗꯨ ꯁꯣꯏꯅꯥꯏꯈꯤꯕꯅꯤ ꯗꯥꯏꯑꯅꯥ ꯄ꯭ꯔꯤꯟꯁꯅ ꯗꯤꯚꯥꯏꯁ ꯑꯗꯨ ꯍꯨꯔꯥꯟꯕꯒꯤ ꯃꯔꯝꯁꯤ ꯃꯍꯥꯛꯀꯨꯝꯅ ꯑꯇꯣꯞꯄ ꯃꯦꯇꯥ ꯍ꯭ꯌꯨꯃꯦꯟ ꯀꯌꯥꯃꯔꯨꯝꯁꯨ ꯂꯦꯛꯁ ꯂꯨꯊꯔꯒꯤ ꯀꯝꯄ꯭ꯌꯨꯇꯔꯗ ꯌꯥꯎꯗꯨꯅ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯈꯪꯕꯒꯤꯅꯤ ꯁꯤꯟ ꯑꯃ ꯆꯦꯟꯖ ꯇꯧꯗꯨꯅ ꯗꯥꯏꯑꯅꯥ ꯄ꯭ꯔꯤꯟꯁ ꯑꯃꯁꯨꯡ ꯕ꯭ꯔꯨꯁ ꯋꯦꯟ ꯄꯥꯔꯇꯤ ꯑꯃꯗ ꯊꯦꯡꯅꯔꯝꯃꯤ ꯑꯗꯨꯒ ꯗꯥꯏꯑꯅꯥ ꯄ꯭ꯔꯤꯟꯁꯅ ꯗꯤꯚꯥꯏꯁ ꯑꯗꯨ ꯗꯤꯀ꯭ꯔꯤꯞ ꯇꯧꯒꯦ ꯇꯧꯕ ꯃꯇꯝꯗ ꯃꯍꯥꯛ ꯉꯝꯂꯝꯗꯦ ꯕ꯭ꯔꯨꯁ ꯋꯦꯟꯅ ꯀꯔꯤꯒꯤꯗꯃꯛꯇ ꯄꯨꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯈꯤ ꯃꯍꯥꯛꯅꯗꯤ ꯁꯨꯝꯅꯇꯒꯤ ꯋꯥꯏꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯗꯥꯏꯑꯅꯥ ꯄ꯭ꯔꯤꯟꯁꯅ ꯕ꯭ꯔꯨꯁ ꯋꯦꯟꯗ ꯗꯤꯚꯥꯏꯁ ꯑꯗꯨ ꯅꯪꯒꯤ ꯒꯥꯔꯤꯗ ꯍꯥꯞꯆꯤꯜꯂꯝꯃꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯕ꯭ꯔꯨꯁ ꯋꯦꯟꯅ ꯃꯌꯨꯝꯗ ꯌꯧꯔꯛꯇꯨꯅ ꯗꯤꯚꯥꯏꯁ ꯑꯗꯨ ꯗꯤꯀ꯭ꯔꯤꯞ ꯇꯧꯕ ꯍꯧꯔꯛꯈꯤ ꯃꯍꯥꯛꯅ ꯗꯤꯚꯥꯏꯁ ꯑꯗꯨ ꯗꯤꯀ꯭ꯔꯤꯞ ꯇꯧꯕ ꯃꯇꯝꯗ ꯂꯦꯛꯁ ꯂꯨꯊꯔꯒꯤ ꯀꯝꯄꯅꯤꯅ ꯂꯣꯠꯇꯨꯅ ꯊꯝꯂꯤꯕ ꯑꯔꯣꯟ ꯑꯊꯨꯞ ꯀꯌꯥ ꯑꯗꯨ ꯎꯕ ꯐꯪꯈꯤ ꯕ꯭ꯔꯨꯁꯅ ꯂꯦꯛꯁ ꯂꯨꯊꯔꯒꯤ ꯐꯥꯏꯜ ꯑꯗꯨ ꯌꯦꯡꯕ ꯃꯇꯝꯗ ꯋꯥꯏꯠ ꯄꯣꯔꯇꯨꯒꯤꯁ ꯀꯧꯕ ꯖꯍꯥꯖ ꯑꯃꯒꯤ ꯃꯃꯤꯡ ꯌꯥꯎꯔꯝꯃꯤ ꯖꯍꯥꯖ ꯑꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯏꯟꯗꯤꯌꯥꯟ ꯑꯣꯁꯤꯟꯗꯒꯤ ꯀ꯭ꯔꯤꯞꯇꯣꯅꯥꯏꯠꯁꯤꯡ ꯑꯗꯨ ꯑꯃꯦꯔꯤꯀꯥ ꯇꯝꯅ ꯄꯨꯔꯛꯈꯤꯕꯅꯤ ꯀ꯭ꯔꯤꯞꯇꯣꯅꯥꯏꯠ ꯈꯛꯇꯅ ꯀ꯭ꯔꯤꯞꯇꯣꯟꯗꯒꯤ ꯂꯥꯛꯄ ꯑꯦꯂꯤꯌꯟ ꯀꯌꯥꯒꯤ ꯃꯊ꯭ꯋꯥꯏ ꯂꯧꯕ ꯉꯝꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯈꯪꯈꯤ ꯑꯗꯨꯗꯨꯅ ꯃꯍꯥꯛ ꯀ꯭ꯔꯤꯞꯇꯣꯅꯥꯏꯠ ꯑꯗꯨ ꯂꯦꯛꯁ ꯂꯨꯊꯔꯗꯒꯤ ꯍꯨꯔꯥꯟꯕ ꯄꯥꯝꯂꯝꯃꯤ ꯃꯍꯥꯛꯅ ꯀ꯭ꯔꯤꯞꯇꯣꯅꯥꯏꯠ ꯑꯗꯨ ꯐꯪꯕ ꯇꯥꯔꯒꯗꯤ ꯁꯨꯄꯔꯃꯦꯟꯕꯨ ꯃꯍꯥꯛꯅ ꯂꯥꯛꯁꯤꯟꯕ ꯉꯝꯃꯛꯀꯅꯤ ꯍꯥꯏꯕꯁꯤ ꯃꯥ ꯈꯪꯂꯝꯃꯤ ꯃꯍꯥꯛꯅ ꯂꯦꯛꯁ ꯂꯨꯊꯔꯒꯤ ꯐꯥꯏꯜꯁꯤꯡ ꯑꯗꯨ ꯁꯨꯝ ꯌꯦꯡꯕ ꯃꯇꯝꯗ ꯃꯦꯇꯥ ꯍ꯭ꯌꯨꯃꯦꯟ ꯀꯧꯕ ꯐꯣꯜꯗꯔꯗꯨ ꯍꯥꯡꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯐꯥꯏꯜ 4 ꯈꯛ ꯊꯦꯡꯅꯔꯝꯃꯤ ꯐꯥꯏꯜ 4 ꯑꯗꯨ ꯑꯇꯣꯞꯄ ꯃꯦꯇꯥ ꯍ꯭ꯌꯨꯃꯦꯟꯁꯤꯡꯒꯤ ꯃꯔꯝꯗꯅꯤ ꯐꯥꯏꯜꯁꯤꯡ ꯑꯗꯨ ꯁꯥꯏꯕꯣꯛꯀꯤ ꯑꯃ ꯑꯣꯏꯔꯝꯃꯤ ꯁꯥꯏꯕꯣꯛ ꯍꯥꯏꯕꯁꯤ ꯇꯪꯈꯥꯏ ꯑꯃꯅ ꯃꯤꯅꯤ ꯇꯪꯈꯥꯏ ꯑꯃꯅ ꯔꯣꯕꯣꯠꯅꯤ ꯁꯥꯏꯕꯣꯛꯁꯦ ꯍꯥꯟꯅꯗꯤ ꯃꯤ ꯑꯣꯏꯔꯝꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯃꯥꯗꯔ ꯕꯣꯛꯁ ꯁꯤꯖꯤꯟꯅꯗꯨꯅ ꯑꯁꯨꯝꯅ ꯑꯣꯏꯍꯟꯈꯤꯕꯅꯤ ꯐꯥꯏꯜ ꯑꯃꯗꯅ ꯃꯍꯥꯛꯅ ꯐ꯭ꯂꯦꯁꯀꯤ ꯐꯥꯏꯜ ꯑꯣꯏꯔꯝꯃꯤ ꯐ꯭ꯂꯦꯁ ꯍꯥꯏꯕꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯝꯖꯦꯟ ꯌꯥꯡꯕ ꯃꯤ ꯑꯃꯅꯤ ꯃꯍꯥꯛ ꯂꯥꯏꯠꯇꯒꯤꯁꯨ ꯍꯦꯟꯅ ꯌꯥꯡꯅ ꯆꯦꯟꯕ ꯉꯝꯃꯤ ꯑꯦꯀ꯭ꯋꯥꯃꯦꯟꯁꯤꯁꯨ ꯏꯁꯤꯡꯗ ꯂꯩꯕ ꯃꯤ ꯑꯃꯅꯤ ꯃꯍꯥꯛꯁꯤ ꯑꯦꯇꯂꯥꯟꯇꯤꯁꯀꯤ ꯅꯤꯡꯊꯧꯅꯤ ꯑꯗꯨꯒ ꯃꯍꯥꯛ ꯏꯁꯤꯡꯗ ꯌꯥꯝꯅ ꯌꯥꯡꯅ ꯏꯔꯣꯏꯕ ꯉꯝꯃꯤ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯒꯤ ꯃꯦꯔꯤꯟ ꯂꯥꯏꯐꯁꯤꯡꯕꯨ ꯃꯍꯥꯛꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯃꯤ ꯑꯗꯨꯒ ꯃꯔꯤꯁꯨꯕ ꯐꯥꯏꯜ ꯑꯗꯨꯅ ꯗꯥꯏꯑꯅꯥ ꯄ꯭ꯔꯤꯟꯁꯀꯤ ꯑꯣꯏꯔꯝꯃꯤ ꯍꯥꯏꯕꯗꯤ ꯋꯟꯗꯔ ꯋꯨꯃꯦꯟ ꯃꯍꯥꯛꯅ ꯋꯥꯔꯜ ꯋꯥꯔ 2ꯗ ꯌꯦꯛꯅꯕꯒꯤ ꯃꯥꯌꯣꯛꯇ ꯂꯥꯟꯊꯦꯡꯅꯈꯤꯕꯅꯤ ꯁꯤꯟ ꯆꯦꯟꯖ ꯇꯧꯔꯛꯇꯨꯅ ꯑꯩꯈꯣꯏꯅ ꯕ꯭ꯔꯨꯁ ꯋꯦꯟꯒꯤ ꯑꯦꯝꯄ꯭ꯂꯣꯌꯤ ꯑꯗꯨ ꯎꯔꯝꯃꯤ ꯃꯍꯥꯛꯅ ꯀꯣꯔꯠꯇ ꯁꯨꯄꯔꯃꯦꯟꯒꯤ ꯃꯥꯌꯣꯛꯇ ꯋꯥ ꯉꯥꯡꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯁꯣꯏꯅꯥꯏꯍꯜꯂꯤꯕ ꯑꯁꯤ ꯁꯨꯄꯔꯃꯦꯟꯅꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯁꯨꯄꯔꯃꯦꯟꯒꯤ ꯃꯊꯛꯇ ꯀꯦꯁ ꯐꯥꯏꯜ ꯇꯧꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯀꯣꯔꯠꯇꯅ ꯁꯨꯄꯔꯃꯦꯟꯕꯨ ꯅꯣꯡꯉꯥꯜꯂꯒ ꯀꯣꯔꯠꯇ ꯂꯥꯛꯅꯕ ꯍꯥꯏꯔꯝꯃꯤ
ꯅꯣꯡꯉꯥꯜꯂꯛꯄꯗꯗꯤ ꯁꯨꯄꯔꯃꯦꯟ ꯑꯗꯨ ꯀꯣꯔꯠꯇ ꯄꯥꯏꯗꯨꯅ ꯂꯥꯛꯂꯝꯃꯤ ꯀꯣꯔꯠ ꯑꯗꯨꯗ ꯃꯍꯥꯛꯅ ꯖꯨꯔꯤ ꯃꯦꯝꯕꯔꯁꯤꯡꯒꯤ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯈꯤ ꯑꯗꯨꯒ ꯖꯨꯔꯤ ꯃꯦꯝꯕꯔꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯥꯌꯣꯛꯇ ꯀꯦꯁ ꯀꯌꯥ ꯊꯥꯡꯒꯠꯈꯤ ꯁꯦꯅꯦꯇꯔ ꯐꯤꯟꯁꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯇꯧꯅꯤꯡꯕ ꯇꯧꯕ ꯌꯥꯔꯣꯏ ꯅꯪꯅ ꯇꯧꯅꯤꯡꯕ ꯇꯧꯕꯗꯨꯅ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯈꯣꯡ ꯑꯁꯤ ꯁꯣꯏꯅꯥꯏꯔꯤꯕꯅꯤ ꯅꯍꯥꯛꯅ ꯅꯥꯏꯔꯣꯕꯤ ꯑꯐ꯭ꯔꯤꯀꯥꯗ ꯃꯤꯁꯤꯡꯒꯤ ꯃꯊ꯭ꯋꯥꯏ ꯀꯜꯂꯤꯕꯅꯤ ꯍꯥꯏꯗꯨꯅꯁꯨ ꯅꯪꯅ ꯀꯜꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗꯒꯤ ꯁꯤꯕ ꯃꯁꯤꯡꯅ ꯍꯦꯜꯂꯤ ꯃꯔꯝ ꯑꯗꯨꯅ ꯅꯪ ꯃꯁꯤ ꯊꯨꯅ ꯊꯤꯡꯒꯗꯕꯅꯤ ꯑꯩꯈꯣꯏꯅꯁꯨ ꯌꯥꯗꯦ ꯃꯍꯥꯛꯅ ꯋꯥ ꯉꯥꯡꯂꯤꯉꯩ ꯃꯇꯝꯗꯨꯗ ꯃꯍꯥꯛ ꯀꯔꯤꯒꯨꯝꯕ ꯈꯔ ꯅꯤꯡꯖꯤꯡ ꯃꯥꯡꯖꯤꯡ ꯇꯧꯔꯝꯃꯤ ꯁꯨꯄꯔꯃꯦꯟꯅ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯨ ꯍꯥꯏꯗꯨꯅ ꯈꯟꯖꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯒ꯭ꯌꯥꯟꯗꯤ ꯇꯥꯖꯔꯝꯗꯦ ꯑꯗꯨꯃꯛꯇꯕꯨ ꯂꯦꯛꯁ ꯂꯨꯊꯔꯅ ꯄꯤꯔꯝꯕ ꯑꯣꯇꯣꯃꯦꯇꯤꯛ ꯋꯤꯜ ꯆꯤꯌꯥꯔ ꯑꯗꯨꯗꯒꯤ ꯕꯣꯝ ꯑꯀꯟꯕ ꯑꯃ ꯄꯣꯈꯥꯏꯔꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯕꯣꯝꯒꯤ ꯃꯅꯤꯟꯅ ꯆꯥꯛꯇꯨꯅ ꯁꯤꯔꯝꯃꯤ ꯑꯗꯨꯃꯛꯇꯕꯨ ꯁꯨꯄꯔꯃꯦꯟ ꯈꯛꯇꯪ ꯃꯐꯝꯗꯨꯗꯒꯤ ꯍꯤꯡꯗꯨꯅ ꯊꯣꯛꯂꯛꯈꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯍꯥꯛꯇꯤ ꯁꯨꯄꯔꯃꯦꯟꯅꯤꯗꯅ ꯁꯨꯄꯔꯃꯦꯟꯅ ꯃꯊꯟꯇ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯃꯁꯤ ꯕꯣꯝ ꯄꯣꯈꯥꯏꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯑꯩꯅ ꯈꯪꯂꯝꯗ꯭ꯔꯤꯕꯁꯤ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯖꯈꯤꯗꯦ ꯕꯣꯝ ꯑꯗꯨ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯏꯔꯥꯏ ꯂꯥꯏꯅ ꯗꯤꯇꯦꯛ ꯇꯧꯕ ꯌꯥꯕꯅꯤ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯄ꯭ꯂꯥꯟ ꯇꯧꯗꯨꯅ ꯃꯁꯤ ꯄꯣꯈꯥꯏꯍꯟꯕ ꯃꯥꯜꯂꯤ ꯑꯗꯨꯕꯨ ꯇꯧꯔꯤꯕ ꯑꯁꯤ ꯀꯅꯥꯅ ꯇꯧꯔꯤꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯋꯥꯈꯜ ꯋꯥꯖꯔꯝꯃꯤ ꯇꯟꯖꯥꯗꯨꯗ ꯕꯦꯠꯃꯦꯟꯅ ꯀꯣꯔꯠꯇ ꯊꯣꯛꯂꯤꯕ ꯁꯨꯄꯔꯃꯦꯟꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯎꯔꯗꯨꯅ ꯁꯨꯄꯔꯃꯦꯟꯁꯤ ꯃꯍꯥꯛꯀꯤ ꯇꯧꯅꯤꯡꯕ ꯇꯧꯕꯁꯤ ꯂꯦꯞꯄ ꯅꯥꯏꯔꯔꯣꯏ ꯍꯥꯏꯗꯨꯅ ꯁꯥꯎꯖꯔꯝꯃꯤ ꯃꯍꯥꯛꯅ ꯁꯨꯄꯔꯃꯦꯟꯕꯨ ꯂꯥꯛꯁꯤꯟꯗꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯈꯜꯂꯛꯈꯤ ꯃꯍꯥꯛꯅ ꯁꯨꯄꯔꯃꯦꯟꯕꯨ ꯃꯥꯏꯊꯤꯕ ꯄꯤꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯕ ꯍꯧꯔꯛꯈꯤ ꯑꯗꯨꯒ ꯏꯊꯥꯡꯐꯝ ꯑꯃꯗ ꯂꯥꯛꯂꯝꯃꯤ ꯏꯊꯥꯡꯐꯝ ꯑꯗꯨꯗ ꯂꯦꯛꯁ ꯂꯨꯊꯔꯒꯤ ꯃꯤ ꯀꯌꯥꯅ ꯄꯣꯠ ꯀꯌꯥ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯗꯨꯅ ꯂꯩꯕꯗꯨ ꯎꯔꯝꯃꯤ ꯋꯥꯏꯠ ꯄꯣꯔꯇꯨꯒꯤꯖ ꯍꯥꯏꯕ ꯖꯍꯥꯖ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯀ꯭ꯔꯤꯞꯇꯣꯅꯥꯏꯠ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯈꯪꯂꯝꯃꯤ ꯇꯥꯡꯀꯛ ꯑꯁꯤꯗꯅꯤ ꯐꯤꯂꯝ ꯑꯁꯤꯒꯤ ꯌꯥꯝꯅ ꯐꯖꯔꯕ ꯅꯩꯈꯤꯕ ꯁꯤꯟ ꯕꯦꯠꯃꯣꯕꯤꯜꯅ ꯃꯔꯁꯤꯅꯥꯔꯤꯁ ꯀꯌꯥ ꯑꯗꯨꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯈꯤꯕ ꯑꯗꯨ ꯕꯦꯠꯃꯦꯟꯅ ꯃꯈꯣꯏꯒꯤ ꯒꯥꯔꯤ ꯑꯗꯨꯗ ꯇ꯭ꯔꯦꯀꯔ ꯑꯃ ꯀꯥꯞꯁꯤꯟꯗꯨꯅ ꯕꯦꯠꯃꯦꯟꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯕꯅꯤ ꯃꯐꯝ ꯑꯗꯨꯗ ꯕꯦꯠꯃꯦꯟꯁꯨ ꯃꯍꯥꯛꯀꯤ ꯕꯦꯠꯃꯣꯕꯤꯜꯗꯒꯤ ꯅꯣꯡꯃꯩ ꯀꯌꯥ ꯀꯥꯞꯊꯣꯔꯛꯈꯤ ꯃꯔꯁꯤꯅꯥꯔꯤꯁ ꯀꯌꯥ ꯑꯗꯨꯅꯁꯨ ꯍꯟꯗꯨꯅ ꯅꯣꯡꯃꯩ ꯀꯥꯞꯂꯝꯃꯤ ꯔꯣꯀꯦꯠ ꯂꯣꯟꯆꯔꯁꯨ ꯀꯥꯞꯂꯝꯃꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯇꯟꯖꯥ ꯑꯗꯨꯗ ꯁꯨꯄꯔꯃꯦꯟ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯕꯦꯠꯃꯣꯕꯤꯜ ꯑꯗꯨ ꯁꯨꯄꯔꯃꯦꯟꯅ ꯌꯩꯁꯤꯟꯗꯨꯅ ꯂꯥꯞꯅ ꯇꯥꯔꯝꯃꯤ ꯁꯨꯄꯔꯃꯦꯟꯅ ꯕꯦꯠꯃꯦꯟꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯍꯥꯏꯔꯛꯏ ꯑꯩ ꯅꯪꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯈꯪꯉꯤ ꯅꯪꯅ ꯃꯁꯤꯒꯨꯝꯕ ꯊꯕꯛꯁꯦ ꯑꯁꯨꯝ ꯇꯧꯗꯨꯅ ꯂꯩꯇꯥꯔꯒꯗꯤ ꯑꯩꯅ ꯂꯦꯟꯕ ꯈꯛ ꯇꯣꯛꯑꯣꯏ ꯅꯪꯁꯦ ꯑꯩꯅ ꯍꯥꯠꯄ ꯏꯔꯥꯏ ꯂꯥꯏꯅ ꯉꯝꯃꯦ ꯍꯥꯏꯕꯁꯤ ꯅꯪ ꯈꯪꯗꯕ꯭ꯔꯥ ꯉꯁꯤꯅ ꯉꯁꯤ ꯑꯣꯏꯔꯦ ꯀꯔꯤꯒꯨꯝꯕ ꯃꯇꯨꯡ ꯇꯧ ꯇꯥꯔꯒꯗꯤ ꯅꯪꯅ ꯑꯩꯒꯤ ꯂꯝꯕꯤꯗ ꯑꯊꯤꯡꯕ ꯄꯤꯔꯛ ꯇꯥꯔꯒꯗꯤ ꯂꯦꯟꯕ ꯈꯛ ꯊꯥꯔꯣꯏ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯁꯨꯄꯔꯃꯦꯟ ꯆꯠꯀꯦ ꯇꯧꯕ ꯃꯇꯝꯗ ꯕ꯭ꯔꯨꯁ ꯋꯦꯟꯅ ꯍꯥꯏꯔꯛꯏ ꯅꯪꯁꯦ ꯏ ꯊꯣꯛꯄ꯭ꯔꯥ ꯁꯨꯄꯔꯃꯦꯟ ꯀꯩꯝꯇ ꯍꯥꯏꯔꯝꯗꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯕꯦꯠꯃꯦꯟꯁꯨ ꯃꯍꯥꯛꯀꯤ ꯕꯦꯠꯃꯣꯕꯤꯜ ꯑꯗꯨ ꯊꯧꯗꯨꯅ ꯕꯦꯠ ꯀꯦꯞꯇ ꯂꯥꯛꯂꯝꯃꯤ ꯁꯨꯄꯔꯃꯦꯟꯁꯨ ꯉꯁꯤ ꯀꯣꯔꯠꯇ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯌꯥꯝꯅ ꯃꯊꯥ ꯁꯥꯔꯝꯃꯤ ꯃꯍꯥꯛ ꯂꯣꯏꯁ ꯂꯦꯟꯒ ꯋꯥꯔꯤ ꯁꯥꯟꯅꯅꯕꯒꯤꯗꯃꯛꯇ ꯂꯣꯏꯁ ꯂꯦꯟꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯂꯣꯏꯁ ꯂꯦꯟꯅ ꯁꯨꯄꯔꯃꯦꯟꯕꯨ ꯊꯦꯝꯂꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯄꯨ ꯀꯟꯕꯗꯤ ꯉꯝꯃꯣꯏ ꯑꯗꯨꯒ ꯅꯪꯅ ꯃꯤ ꯈꯨꯗꯤꯡꯃꯛꯁꯦ ꯀꯟꯕ ꯉꯝꯒꯅꯤ ꯍꯥꯏꯗꯨꯅꯁꯨ ꯈꯟꯒꯅꯨ ꯃꯐꯝ ꯑꯗꯨꯗ ꯕꯣꯝ ꯄꯣꯈꯥꯏꯍꯜꯂꯤꯕꯗꯨꯅ ꯇꯥꯛꯂꯤꯕꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯅꯪꯒꯤ ꯃꯥꯌꯣꯛꯇ ꯄ꯭ꯂꯥꯟ ꯇꯧꯔꯦ ꯍꯥꯏꯕꯁꯤꯃꯗꯤ ꯈꯪꯂꯦ ꯑꯗꯨꯃꯛꯇꯕꯨ ꯑꯩ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯁꯤ ꯀꯅꯥꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯊꯤꯖꯤꯟꯕ ꯉꯝꯗ꯭ꯔꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯌꯥꯝ ꯊꯨꯅ ꯃꯗꯨ ꯐꯪꯅꯕꯗꯤ ꯍꯣꯠꯅꯒꯅꯤ ꯁꯤꯟ ꯑꯃꯗꯅ ꯑꯩꯈꯣꯏꯅ ꯂꯦꯛꯁ ꯂꯨꯊꯔ ꯑꯗꯨ ꯃꯍꯥꯛꯀꯤ ꯀꯝꯄꯅꯤ ꯂꯦꯛꯁ ꯀꯣꯞꯇ ꯂꯥꯛꯄꯗꯨ ꯊꯦꯡꯅꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯕꯦꯠꯃꯦꯟꯅ ꯀ꯭ꯔꯤꯞꯇꯣꯅꯥꯏꯠ ꯍꯨꯔꯥꯟꯗꯨꯅ ꯄꯨꯈꯤꯕ ꯑꯗꯨ ꯃꯍꯥꯛꯅ CCTV ꯀꯦꯃꯦꯔꯥꯗꯒꯤ ꯎꯕ ꯐꯪꯂꯝꯃꯤ ꯕꯦꯠꯃꯦꯟꯁꯨ ꯑꯔꯣꯏꯕꯤꯗ ꯃꯍꯥꯛꯀꯤ ꯃꯁꯥꯒꯤ ꯀꯟꯅꯕꯒꯤꯗꯃꯛꯇ ꯇ꯭ꯔꯦꯅꯤꯡ ꯀꯌꯥ ꯍꯧꯈꯤ ꯃꯍꯥꯛ ꯁꯨꯄꯔꯃꯦꯟꯒ ꯐꯨꯅꯗꯣꯔꯕꯅꯤꯅ ꯀꯟꯗꯕꯗꯤ ꯌꯥꯗ꯭ꯔꯦ ꯃꯍꯥꯛꯅ ꯂꯨꯊꯔꯗꯒꯤ ꯍꯨꯔꯥꯜꯂꯛꯄ ꯀ꯭ꯔꯤꯞꯇꯣꯅꯥꯏꯠ ꯑꯗꯨꯗ ꯑꯦꯛꯁꯄꯦꯔꯤꯃꯦꯟ ꯀꯌꯥ ꯇꯧꯗꯨꯅ ꯀ꯭ꯔꯤꯞꯇꯣꯅꯥꯏꯠꯀꯤ ꯒ꯭ꯌꯥꯁ ꯕꯣꯝ ꯀ꯭ꯔꯤꯞꯇꯣꯅꯥꯏꯠꯀꯤ ꯇꯥ ꯀ꯭ꯔꯤꯞꯇꯣꯅꯥꯏꯠꯀꯤ ꯅꯣꯡꯃꯩ ꯃꯔꯨ ꯃꯈꯜ ꯃꯈꯥ ꯀꯌꯥ ꯃꯔꯨꯝꯒꯤ ꯈꯨꯠꯂꯥꯏ ꯀꯌꯥ ꯃꯔꯨꯝꯁꯨ ꯁꯦꯝꯃꯝꯃꯤ ꯕꯦꯠꯃꯦꯟꯅ ꯂꯦꯛꯁ ꯂꯨꯊꯔꯒꯤ ꯂꯦꯞꯇ ꯂꯥꯛꯇꯨꯅ ꯀ꯭ꯔꯤꯞꯇꯣꯅꯥꯏꯠ ꯍꯨꯔꯥꯟꯈꯤꯕꯒꯤꯗꯃꯛꯇ ꯃꯍꯥꯛ ꯌꯥꯝꯅ ꯁꯥꯎꯔꯗꯨꯅ ꯖꯣꯠꯀꯤ ꯁꯤꯞꯇ ꯂꯥꯛꯇꯨꯅ ꯖꯣꯠꯀꯤ ꯕꯣꯗꯤꯗꯨꯒ ꯊꯦꯡꯅꯔꯝꯃꯤ ꯂꯦꯛꯁ ꯂꯨꯊꯔ ꯃꯍꯥꯛꯀꯤ DNAꯒ ꯂꯣꯏꯅꯅ ꯖꯣꯠꯀꯤ DNAꯒ ꯃꯤꯛꯁ ꯇꯧꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ आर्टिफिशियल इंटेलिजेंस ꯍꯥꯏꯕꯗꯤ ꯀꯤꯂꯤꯛꯁꯅ ꯃꯁꯤꯒꯤ ꯍꯤꯡꯆꯥꯕ ꯑꯁꯤ ꯀꯔꯝꯅ ꯁꯦꯝꯁꯤꯒꯦ ꯍꯥꯏꯗꯨꯅ ꯂꯦꯛꯁ ꯂꯨꯊꯔꯗ ꯍꯪꯂꯝꯃꯤ ꯃꯍꯥꯛꯄꯨ ꯁꯦꯝꯕ ꯌꯥꯕꯒꯤ ꯀꯝꯕꯤꯅꯦꯁꯟ ꯑꯁꯤ ꯂꯥꯛ 10 ꯍꯦꯟꯅ ꯂꯩ ꯂꯦꯛꯁ ꯂꯨꯊꯔꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛꯄꯨ ꯀꯔꯝꯕ ꯃꯈꯜꯒꯤ ꯍꯤꯡꯆꯥꯕ ꯑꯣꯏꯍꯟꯒꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯌꯥꯝ ꯁꯥꯊꯤꯕ ꯀꯅꯥꯝꯇꯅ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯗ꯭ꯔꯕ ꯍꯤꯡꯆꯥꯕ ꯑꯃ ꯑꯣꯏꯍꯜꯂꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯕꯦꯠꯃꯦꯟꯁꯨ ꯁꯨꯄꯔꯃꯦꯟꯕꯨ ꯍꯥꯠꯅꯕꯒꯤꯗꯃꯛꯇ ꯂꯣꯏꯅ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯝꯃꯤ ꯃꯍꯥꯛꯅ ꯁꯨꯄꯔꯃꯦꯟ ꯍꯥꯠꯅꯤꯡꯕꯒꯤ ꯃꯔꯝꯁꯤ ꯁꯨꯄꯔꯃꯦꯟꯅ ꯃꯍꯥꯛꯀꯤ ꯑꯃꯥꯡ ꯑꯇꯥ ꯀꯌꯥ ꯃꯔꯨꯝ ꯊꯣꯛꯍꯟꯈꯤꯕꯒꯤꯅꯤ ꯃꯍꯥꯛꯅ ꯃꯔꯥ ꯂꯩꯖꯗ꯭ꯔꯕ ꯃꯤ ꯀꯌꯥꯒꯤ ꯃꯊ꯭ꯋꯥꯏꯁꯨ ꯑꯔꯦꯝꯕꯗ ꯃꯥꯡꯍꯜꯂꯤ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ ꯕꯦꯠꯃꯦꯟꯅ ꯈꯜꯂꯝꯕꯁꯤ ꯁꯨꯄꯔꯃꯦꯟ ꯍꯥꯏꯕꯁꯤ ꯑꯦꯂꯤꯌꯟ ꯑꯃꯅꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯍꯥꯏꯕꯁꯤ ꯑꯃꯠꯇ ꯌꯥꯎꯗꯦ ꯃꯍꯥꯛꯅ ꯍꯦꯛ ꯆꯠꯂꯤꯕ ꯃꯐꯝ ꯈꯨꯗꯤꯡꯒꯤ ꯑꯔꯦꯝꯕꯗ ꯃꯤꯆꯝ ꯀꯌꯥ ꯃꯔꯨꯝ ꯁꯤ ꯃꯍꯥꯛꯅ ꯈꯜꯂꯤ ꯃꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯦ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯍꯜꯂꯔꯣꯏ ꯑꯗꯨꯒ
ꯁꯨꯄꯔꯃꯦꯟꯕꯨ ꯂꯥꯛꯁꯤꯟꯕ ꯉꯝꯒꯅꯤ ꯍꯥꯏꯗꯨꯅꯁꯨ ꯈꯜꯂꯝꯃꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯕꯦꯠ ꯁꯤꯝꯕꯣꯜ ꯑꯗꯨ ꯑꯇꯤꯌꯥꯗ ꯉꯥꯜꯍꯜꯂꯝꯃꯤ ꯑꯗꯨꯒ ꯑꯁꯣꯝ ꯅꯥꯀꯟꯗꯅ ꯂꯦꯛꯁ ꯂꯨꯊꯔꯅ ꯁꯨꯄꯔꯃꯦꯟꯒꯤ ꯃꯃꯥ ꯃꯥꯔꯊꯥ ꯑꯃꯁꯨꯡ ꯂꯣꯏꯁ ꯂꯦꯟꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯝꯃꯤ ꯂꯦꯛꯁ ꯂꯨꯊꯔꯅ ꯂꯣꯏꯁ ꯂꯦꯟꯗ ꯍꯥꯏꯔꯛꯏ ꯁꯨꯄꯔꯃꯦꯟꯁꯤ ꯃꯍꯥꯛꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯇꯝꯊꯤꯔꯕ ꯌꯦꯡꯅꯕ ꯑꯃꯅꯤ ꯂꯣꯏꯁ ꯂꯦꯟꯗ ꯍꯥꯏꯔꯛꯏ ꯑꯩ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯃꯃꯥꯡꯗ ꯈꯪꯂꯛꯑꯕꯅꯤ ꯅꯥꯏꯔꯣꯕꯤꯗ ꯐꯪꯈꯤꯕ ꯅꯣꯡꯃꯩ ꯃꯔꯨ ꯑꯗꯣ ꯃꯤꯂꯤꯇꯔꯤꯒꯤꯁꯨ ꯅꯠꯇꯦ ꯇꯦꯔꯣꯔꯤꯁꯀꯤꯁꯨ ꯅꯠꯇꯦ ꯅꯍꯥꯛꯀꯤ ꯀꯝꯄꯅꯤꯒꯤꯅꯤ ꯂꯦꯛꯁ ꯂꯨꯊꯔꯅ ꯍꯥꯏꯔꯤ ꯑꯩꯗꯤ ꯁꯨꯝꯅꯇꯒꯤ ꯁꯨꯄꯔꯃꯦꯟꯗ ꯂꯃꯟ ꯈꯨꯝꯕ ꯄꯥꯝꯕꯅꯤ ꯑꯗꯨꯒ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯗꯤ ꯁꯣꯏꯗꯅ ꯈꯨꯝꯂꯒꯅꯤ ꯂꯦꯛꯁꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛꯄꯨ ꯃꯐꯝꯁꯤꯗ ꯀꯔꯝꯅ ꯀꯧꯒꯅꯤ ꯃꯍꯥꯛ ꯀꯧꯅꯕꯒꯤꯗꯃꯛꯇ ꯅꯪꯅ ꯃꯇꯦꯡ ꯄꯥꯡꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯂꯣꯏꯁ ꯂꯦꯟꯕꯨ ꯃꯍꯥꯛꯅ ꯕꯤꯜꯗꯤꯡ ꯑꯗꯨꯗꯒꯤ ꯏꯟꯊꯨꯔꯝꯃꯤ ꯂꯣꯏꯁ ꯂꯦꯟꯅ ꯕꯤꯜꯗꯤꯡ ꯑꯗꯨꯗꯒꯤ ꯇꯥꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯁꯨꯄꯔꯃꯦꯟ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯂꯣꯏꯁ ꯂꯦꯟꯕꯨ ꯀꯜꯂꯝꯃꯤ ꯃꯍꯥꯛꯅ ꯂꯣꯏꯁ ꯂꯦꯟꯕꯨ ꯄꯝꯗꯨꯅ ꯄꯥꯏꯔꯒ ꯃꯐꯝ ꯆꯥꯕ ꯖꯒꯥ ꯑꯃꯗ ꯊꯥꯔꯝꯃꯤ ꯁꯨꯄꯔꯃꯦꯟꯅ ꯂꯣꯏꯁꯇ ꯀꯔꯤꯝꯇ ꯈꯪꯒꯅꯨ ꯃꯁꯤ ꯑꯩꯅ ꯇꯧꯔꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯂꯦꯛꯁ ꯂꯨꯊꯔꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯑꯁꯥꯎꯕꯅ ꯍꯦꯟꯃꯟꯈꯤꯗꯨꯅ ꯁꯨꯄꯔꯃꯦꯟꯅ ꯂꯦꯛꯁ ꯂꯨꯊꯔꯕꯨ ꯍꯥꯠꯀꯦ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯂꯦꯛꯁ ꯂꯨꯊꯔꯅ ꯅꯍꯥꯛꯀꯤ ꯅꯃꯥ ꯃꯥꯔꯊꯥ ꯀꯦꯟꯠꯇꯁꯨ ꯑꯩꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯅꯪꯉꯣꯟꯗ ꯄꯨꯡꯈꯥꯏ ꯑꯃꯈꯛꯇꯒꯤ ꯃꯇꯝ ꯄꯤꯔꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯅꯪꯒꯤ ꯅꯃꯥ ꯑꯗꯨꯕꯨ ꯀꯟꯖꯕ ꯄꯥꯝ ꯇꯥꯔꯒꯗꯤ ꯕꯦꯠꯃꯦꯟꯗꯣ ꯍꯥꯠꯂꯒ ꯃꯍꯥꯛꯀꯤ ꯃꯀꯣꯛꯇꯣ ꯑꯩ ꯅꯥꯛꯇ ꯄꯨꯔꯛꯎ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯃꯁꯤ ꯇꯧꯗ ꯇꯥꯔꯒꯗꯤ ꯅꯍꯥꯛꯀꯤ ꯅꯃꯥꯒꯤ ꯃꯄꯨꯟꯁꯤꯗꯣ ꯑꯔꯦꯝꯕꯗ ꯃꯥꯡꯒꯅꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯁꯨꯄꯔꯃꯦꯟ ꯎꯄꯥꯏ ꯂꯩꯇꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯥꯏꯔꯒ ꯆꯠꯈꯤ ꯃꯍꯥꯛ ꯃꯦꯇ꯭ꯔꯣꯄꯣꯂꯤꯁꯇꯒꯤ ꯒꯣꯊꯝ ꯇꯝꯅ ꯄꯥꯏꯔꯛꯈꯤ ꯑꯗꯨꯒ ꯃꯍꯥꯛ ꯕꯦꯠꯃꯦꯟꯒ ꯊꯦꯡꯅꯔꯝꯃꯤ ꯃꯦꯇ꯭ꯔꯣꯄꯣꯂꯤꯁꯇꯒꯤꯅ ꯒꯣꯊꯝ ꯐꯥꯎꯕꯁꯤ ꯃꯤꯅꯤꯠ 10ꯃꯨꯛꯇ ꯆꯪꯉꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨ ꯃꯦꯇ꯭ꯔꯣꯄꯣꯂꯤꯁꯀ ꯌꯥꯝ ꯅꯛꯅꯕ ꯃꯐꯝ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ ꯁꯨꯄꯔꯃꯦꯟꯅ ꯕꯦꯠꯃꯦꯟꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯂꯦꯛꯁ ꯂꯨꯊꯔꯅ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯗꯨꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ ꯍꯥꯏꯒꯦ ꯇꯧꯕ ꯃꯇꯝꯗ ꯕꯦꯠꯃꯦꯟꯅ ꯁꯣꯅꯤꯛ ꯋꯦꯕꯁꯤꯡꯅ ꯁꯨꯄꯔꯃꯦꯟꯗ ꯑꯦꯇꯦꯛ ꯇꯧꯔꯝꯃꯤ ꯑꯗꯨꯃꯛꯇꯕꯨ ꯁꯨꯄꯔꯃꯦꯟꯅ ꯁꯣꯅꯤꯛ ꯋꯦꯕꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯊꯨꯒꯥꯏꯔꯝꯃꯤ ꯕꯦꯠꯃꯦꯟ ꯍꯟꯕ ꯂꯩꯇꯅ ꯃꯁꯤꯟ ꯒꯟ ꯀꯌꯥ ꯀꯥꯞꯂꯝꯃꯤ ꯑꯗꯨꯕꯨ ꯁꯨꯄꯔꯃꯦꯟꯗ ꯑꯃꯠꯇ ꯆꯪꯂꯝꯗꯦ ꯑꯁꯨꯝ ꯕꯦꯠꯃꯦꯟ ꯑꯃꯁꯨꯡ ꯁꯨꯄꯔꯃꯦꯟ ꯐꯨꯅꯔꯝꯃꯤ ꯁꯨꯄꯔꯃꯦꯟꯅ ꯕꯦꯠꯃꯦꯟꯗ ꯀꯌꯥꯔꯛ ꯂꯥꯛꯆꯔꯝꯃꯤ ꯑꯗꯨꯃꯛꯇꯕꯨ ꯁꯨꯄꯔꯃꯦꯟꯕꯨ ꯕꯦꯠꯃꯦꯟꯅ ꯃꯍꯥꯛꯀꯤ क्रिप्टोनाइट यावरबा बोम अदु काप्सलक्तुना क्रिप्टोनाइट गैसना सुपरमैन अदु सुपरमैन की पावर लोइना मांगखि अदुगा इचम चम मी अमगुमना बैटमैन के फुनरमी मा हौजि इचम चम मी ओरबनिना बैटमैन लाक्चबा हौरई अदुगा क्रिप्टोनाइट यावरबा तादुना सुपरमैन द बैटमैन थिंगे तौबदा बैटमैन हंगलई नंग हौजिकति ई थोलेने उपाय लेतरदुना सुपरमैन बैटमैन द आइबु हातके हाइबजु हाचौ अदुबु आइगी इमा मार्था बुदि कनबियु हाइदुना हरकी मार्था हाइबा वाइसि तारबु मतमदा बैटमैन मखुतगी तादु ताकी करिगिदमक्ता मार्था हाइरिबनो हाइदुना हरकी तंजादु लोइस लेन सु लाक्तुना मार्था हाइबसि महाकि ममानि हाइदुना हरकी ब्रूस वेनगी ममागी ममिंग मार्था हाइबसि महाकना तारुदबा कुइरबनि अदुबु सुपरमैनगी मचिंदगी मार्था हाइरपदगी महाक सुपरमैनगी मथ्वाइ कनबिरमी अदुगा लोइस लेन बैटमैन हरमी सुपरमैनगी ममा अदु लेक्स लुथरना फाजिनुना थमले महाकपु कनदबा यारोय करिगुमा महाना मार्थाई मनाक्ता चत्तारगदी मार्था अदु लेक्स लुथरना हातखरने हरगी ताकग अदुदगी बैटमैन अमसुंग सुपरमैन अदु मरुप ओइखि अदुगा टीवी अमसुंग सुपरमैन की सुपर हियरिंगना मेट्रोपोलिसता तमथिरबा सा अमने अटैक तौरे हरपदगी सुपरमैन मफम अदु थादोक्तना मेट्रोपोलिस तमना चखि अदुगा बैटमैन बुना मार्था कन्नबगीदमक थारमी सुपरमैन मेट्रोपोलिस यौरबा मतमददी मागना जोत की तमथिरबा सक्तम अदु उबा फंगनमी माकी ममिंग असिना डूम्सडे कवी मंगोने अटैक तौरपा खुलाय खुदिमकपु मागना एब्जॉर्ब तौरगा चम मानबा शक्ति अमा पुथोकपा ngami डूम्सडे न मनाक्ता लैबा पोचै अमसुंग एनर्जी क्याबु एब्जॉर्ब तौदुना मागना शक्ति ओना ओंथोकपा ngami सोमदना बैटमैन सु रशियागी एंटोलिन हाइबा नुपादुग मनाक्ता लाक्तमी माकी मनाक्ता मार्थाबु फादुना थमे हाइबसि मा खंगनमी मफम अदुदा बैटमैन अमसुंग एंटोनिल गी मीसिंगा यावना फजरबा फाइट सिन अमसु उवा फंगदी ताकगमदना एंटोनिलना मार्था केनपु मई थागे तौरंबा मतमदुदा बैटमैन चंगछलक्तुना माकी केपदुना मार्थाबु कलमे बैटमैन आई सुपरमैन थारकपनि नाहक कनबीदमक्ता हायमदुना मफम अदुदगी चटकी असोमना कंदना सुपरमैन अमसुंग डूम्सडे तमथिबा मोंगदा फुनरमी बैटमैन सु लाक्तुना सुपरमैन गी मतेंग पांगलमी ताकगदुदा एंट्री तौई वंडर वुमन गी वंडर वुमन सु महाकी लेजब शक्ति पुथोक्तुना डूम्सडे गा लांथेंगनरमी जोतसी क्रिप्टोनियन ओइबनिना महाक क्रिप्टोनाइना हातपा ngamgani खंदुना बैटमैनना सुपरमैन बु हानबगीदमक्ता सेमखिबा तादुबु लौबा चदमी सोमदना सुपरमैन अमसुंग वंडर वुमन गा प्लोइनना डूम्सडे दुगा लांथेंगलदुना लेरमी लोइस लेन सु क्रिप्टोनाइना सेमलबा तादुबु खुनबैदमक्ता लाक्तमी
ꯃꯍꯥꯛꯁꯨ ꯌꯨꯝ ꯑꯗꯨ ꯅꯤꯡꯈꯥꯏꯔꯛꯄꯗꯒꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯏꯁꯤꯡ ꯑꯗꯨꯗ ꯂꯨꯞꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ ꯗꯨꯝꯁꯗꯦꯅ ꯃꯅꯥꯛ ꯅꯛꯄ ꯁꯛꯇꯤ ꯀꯌꯥ ꯑꯗꯨꯕꯨ ꯑꯦꯕꯖꯣꯔꯕ ꯇꯧꯔꯕꯅꯤꯅ ꯌꯥꯝꯅ ꯇꯝꯊꯤꯔꯕ ꯁꯥ ꯑꯃꯒꯤ ꯁꯛꯇꯝ ꯂꯧꯔꯝꯃꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ US ꯃꯤꯂꯤꯇꯔꯤꯅ ꯃꯉꯣꯟꯗ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯕꯣꯝ ꯁꯤꯖꯤꯟꯅꯕꯒꯤ ꯇꯥꯡꯀꯛ ꯑꯗꯨ ꯌꯧꯔꯛꯂꯝꯃꯤ ꯁꯨꯄꯔꯃꯦꯟꯁꯨ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯕꯣꯝ ꯀꯥꯞꯂꯛꯂꯦ ꯈꯪꯗꯨꯅ ꯃꯍꯥꯛꯄꯨ ꯑꯥꯎꯇꯔ ꯁ꯭ꯄꯦꯁꯇ ꯄꯨꯗꯨꯅ ꯆꯠꯂꯤ ꯑꯗꯨꯒ ꯃꯊꯛꯇ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯕꯣꯝ ꯑꯗꯨꯅ ꯗꯨꯝꯁꯗꯦꯒ ꯂꯣꯏꯅꯅ ꯁꯨꯄꯔꯃꯦꯟꯗ ꯄꯥꯜꯂꯝꯃꯤ ꯁꯨꯄꯔꯃꯦꯟ ꯑꯇꯤꯌꯥꯗ ꯁꯤꯔꯕꯒ ꯄꯥꯡꯈꯛ ꯑꯣꯏꯗꯨꯅ ꯇꯥꯎꯗꯨꯅ ꯂꯩꯔꯝꯃꯤ ꯃꯍꯥꯛ ꯅꯨꯃꯤꯠꯇꯒꯤ ꯁꯛꯇꯤ ꯂꯧꯕꯅꯤꯅ ꯃꯍꯥꯛ ꯔꯤꯆꯥꯔꯖ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯄ꯭ꯔꯤꯊꯤꯕꯤꯗ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ ꯑꯗꯨꯃꯛꯇꯕꯨ ꯗꯨꯝꯁꯗꯦꯗꯤ ꯌꯥꯝꯅ ꯀꯟꯕꯅꯤꯅ ꯅ꯭ꯌꯨꯀ꯭ꯂꯤꯌꯔꯒꯤ ꯁꯛꯇꯤꯗꯨꯁꯨ ꯑꯦꯕꯖꯣꯔꯕ ꯇꯧꯔꯝꯃꯤ ꯃꯍꯥꯛ ꯌꯥꯝꯅ ꯇꯝꯊꯤꯔꯕ ꯁꯥ ꯑꯃꯒꯤ ꯁꯛꯇꯝ ꯂꯧꯔꯗꯨꯅ ꯄ꯭ꯔꯤꯊꯤꯕꯤꯗ ꯑꯃꯨꯛ ꯇꯥꯔꯛꯈꯤ ꯁꯨꯄꯔꯃꯦꯟꯁꯨ ꯗꯨꯝꯁꯗꯦꯒ ꯑꯃꯨꯛꯀ ꯂꯥꯟꯊꯦꯡꯅꯕꯒꯤꯗꯃꯛꯇ ꯃꯈꯥꯗ ꯄꯥꯏꯊꯔꯛꯈꯤ ꯑꯗꯨꯒ ꯂꯣꯏꯁ ꯂꯦꯟꯅ ꯋꯥꯔꯗꯨꯅ ꯏꯁꯤꯡ ꯃꯅꯨꯡꯗꯒꯤ ꯂꯥꯎꯔꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯁꯨꯄꯔꯃꯦꯟꯅ ꯇꯥꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛ ꯂꯣꯏꯁ ꯂꯦꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯂꯣꯏꯁ ꯂꯦꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯕꯦꯠꯃꯦꯟꯒꯤ ꯇꯥ ꯑꯗꯨ ꯊꯦꯡꯅꯔꯝꯃꯤ ꯁꯨꯄꯔꯃꯦꯟꯅ ꯇꯥ ꯑꯗꯨ ꯄꯥꯏꯔꯗꯨꯅ ꯗꯨꯝꯁꯗꯦꯒꯤ ꯃꯅꯥꯛꯇ ꯄꯥꯏꯔꯛꯈꯤ ꯁꯣꯝꯗꯅ ꯋꯟꯗꯔ ꯋꯨꯃꯦꯟ ꯑꯃꯁꯨꯡ ꯗꯨꯝꯁꯗꯦ ꯇꯝꯊꯤꯅ ꯄꯨꯅꯔꯝꯃꯤ ꯇꯥꯡꯀꯛ ꯑꯗꯨꯗ ꯋꯟꯗꯔ ꯋꯨꯃꯦꯟꯅ ꯗꯨꯝꯁꯗꯦꯒꯤ ꯃꯈꯨꯠ ꯑꯗꯨ ꯃꯍꯥꯛꯀꯤ ꯊꯥꯡ ꯑꯗꯨꯅ ꯀꯛꯂꯝꯃꯤ ꯗꯨꯝꯁꯗꯦꯁꯨ ꯃꯍꯥꯛꯀꯤ ꯑꯀꯛꯄ ꯈꯨꯠ ꯑꯗꯨꯗꯒꯤ ꯑꯉꯛꯄ ꯃꯈꯜꯒꯤ ꯁꯔꯨ ꯑꯃ ꯀꯥꯞꯊꯣꯛꯂꯛꯈꯤ ꯁꯨꯄꯔꯃꯦꯟꯁꯨ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯇꯥꯡꯀꯛ ꯑꯗꯨꯗ ꯗꯨꯝꯁꯗꯦꯒꯤ ꯃꯊꯕꯥꯛꯇ ꯇꯥꯗꯨꯅ ꯊꯤꯜꯂꯝꯃꯤ ꯗꯨꯝꯁꯗꯦꯁꯨ ꯃꯍꯥꯛꯀꯤ ꯊꯧꯔꯕ ꯁꯔꯨ ꯑꯗꯨꯅ ꯁꯨꯄꯔꯃꯦꯟꯒꯤ ꯃꯊꯕꯥꯛꯇ ꯊꯤꯜꯂꯝꯃꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯗꯨꯝꯁꯗꯦ ꯑꯃꯁꯨꯡ ꯁꯨꯄꯔꯃꯦꯟ ꯑꯅꯤꯃꯛ ꯁꯤꯃꯤꯟꯅꯈꯤ ꯗꯨꯝꯁꯗꯦꯁꯨ ꯀ꯭ꯔꯤꯞꯇꯣꯅꯥꯏꯠꯅ ꯁꯦꯝꯂꯕ ꯇꯥ ꯑꯗꯨꯅ ꯊꯤꯟꯕꯗꯒꯤ ꯁꯤꯈꯤꯕꯅꯤ ꯀ꯭ꯔꯤꯞꯇꯣꯅꯥꯏꯠ ꯑꯗꯨ ꯑꯦꯕꯖꯣꯔꯕ ꯇꯧꯔꯕꯅꯤꯅ ꯃꯍꯥꯛꯀꯤ ꯁꯔꯨ ꯑꯗꯨꯁꯨ ꯀ꯭ꯔꯤꯞꯇꯣꯅꯥꯏꯠ ꯑꯣꯜꯂꯛꯇꯨꯅ ꯁꯨꯄꯔꯃꯦꯟꯗ ꯊꯤꯜꯂꯒ ꯑꯃꯨꯛ ꯁꯤꯈꯤꯕꯅꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯂꯦꯛꯁ ꯂꯨꯊꯔꯕꯨ ꯄꯨꯂꯤꯁꯅ ꯐꯥꯗꯨꯅ ꯃꯔꯨ ꯀꯣꯛꯇꯨꯅ ꯂꯩꯔꯝꯃꯤ ꯅꯨꯃꯤꯗꯥꯡꯗ ꯖꯦꯜ ꯑꯗꯨꯗ ꯕꯦꯠꯃꯦꯟ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯈꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯁꯤꯜ ꯑꯗꯨ ꯂꯦꯛꯁ ꯂꯨꯊꯔꯗ ꯅꯝꯒꯦ ꯇꯧꯔꯝꯃꯤ ꯂꯦꯛꯁ ꯂꯨꯊꯔꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯇꯨꯀꯠꯆꯔꯕ ꯊꯕꯛ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯖꯦꯜ ꯑꯗꯨꯗ ꯂꯦꯛꯁ ꯂꯨꯊꯔꯕꯨ ꯃꯌꯥꯝꯅ ꯄꯅꯤꯁꯃꯦꯟ ꯄꯤꯅꯕꯒꯤꯗꯃꯛꯇ ꯁꯤꯜ ꯑꯗꯨ ꯅꯝꯕ ꯂꯥꯛꯈꯤꯕꯅꯤ ꯂꯦꯛꯁ ꯂꯨꯊꯔꯅ ꯅꯣꯛꯈꯤ ꯍꯥꯏꯔꯤ ꯅꯪꯅꯗꯤ ꯑꯩꯉꯣꯟꯗ ꯁꯤꯟ ꯅꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯅꯪꯒꯤ ꯁꯪꯁꯥꯔ ꯑꯁꯤꯗ ꯍꯧꯖꯤꯛ ꯂꯥꯛꯀꯗꯧꯔꯤꯕꯁꯤꯗꯗꯤ ꯀꯔꯝꯅ ꯁꯤꯟ ꯅꯝꯗꯣꯔꯤ ꯅꯈꯣꯏ ꯂꯣꯏꯅꯃꯛ ꯇꯨꯝꯅ ꯃꯥꯡꯂꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯕꯦꯠꯃꯦꯟ ꯃꯁꯤ ꯇꯥꯔꯕ ꯃꯇꯨꯡꯗ ꯀꯔꯤꯅꯣ ꯃꯥꯅ ꯉꯥꯡꯂꯤꯁꯤꯕꯣ ꯍꯥꯏꯗꯨꯅ ꯃꯊꯥ ꯁꯥꯖꯔꯝꯃꯤ ꯕꯦꯠꯃꯦꯟꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯁꯤꯟ ꯑꯃꯗꯅ ꯁꯨꯄꯔꯃꯦꯟꯒꯤ ꯐ꯭ꯌꯨꯅꯔꯦꯜ ꯑꯗꯨ ꯎꯔꯤ ꯃꯍꯥꯛꯄꯨ ꯇꯣꯛ 12 ꯀꯥꯞꯇꯨꯅ ꯁꯂꯥꯃꯤ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯐꯨꯝꯂꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯕ꯭ꯔꯨꯁ ꯋꯦꯟ ꯑꯃꯁꯨꯡ ꯗꯥꯏꯅꯥ ꯄ꯭ꯔꯤꯟꯁꯁꯨ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯇꯨꯡꯗ ꯂꯥꯛꯀꯗꯕ ꯊ꯭ꯔꯦꯠ ꯀꯌꯥꯒꯤ ꯃꯇꯥꯡꯗꯁꯨ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ ꯕ꯭ꯔꯨꯁ ꯋꯦꯟꯅ ꯗꯥꯏꯅꯥ ꯄ꯭ꯔꯤꯟꯁꯇ ꯍꯥꯏꯔꯝꯃꯤ ꯂꯦꯛꯁ ꯂꯨꯊꯔꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛ ꯄ꯭ꯔꯤꯊꯤꯕꯤꯗ ꯌꯥꯝꯅ ꯇꯝꯊꯤꯔꯕ ꯈꯨꯗꯣꯡꯊꯤꯕ ꯑꯃ ꯂꯥꯛꯀꯗꯕ ꯂꯩꯔꯦ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯦꯇꯥ ꯍ꯭ꯌꯨꯃꯦꯟꯁꯤꯡꯒꯤ ꯇꯤꯝ ꯑꯃ ꯁꯦꯝꯕ ꯇꯥꯏ ꯃꯁꯤꯗ ꯅꯪꯅ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯉꯨ ꯍꯥꯏꯗꯨꯅ ꯗꯥꯏꯅꯥ ꯄ꯭ꯔꯤꯟꯁꯇ ꯕ꯭ꯔꯨꯁ ꯋꯦꯟꯅ ꯍꯥꯏꯔꯝꯃꯤ ꯁꯤꯟ ꯑꯗꯨ ꯆꯦꯟꯖ ꯇꯧꯗꯨꯅ ꯂꯣꯏꯁ ꯂꯦꯟꯅ ꯁꯨꯄꯔꯃꯦꯟꯒꯤ ꯃꯣꯡꯐꯝ ꯑꯗꯨꯗ ꯂꯩꯕꯥꯛ ꯍꯥꯞꯄ ꯑꯗꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤ ꯄꯣꯁ ꯀ꯭ꯔꯦꯗꯤꯠ ꯁꯤꯟꯗꯅ ꯁꯨꯄꯔꯃꯦꯟꯗ ꯂꯣꯏꯁ ꯂꯦꯟꯅ ꯍꯥꯞꯆꯤꯜꯂꯝꯕ ꯂꯩꯕꯥꯛ ꯑꯗꯨ ꯃꯊꯛꯇ ꯄꯥꯏꯈꯠꯂꯛꯄ ꯑꯗꯨ ꯎꯕ ꯐꯪꯂꯤ ꯃꯁꯤꯅ ꯇꯥꯛꯂꯤꯕꯁꯤ ꯁꯨꯄꯔꯃꯦꯟ ꯋꯤꯜ ꯕꯤ ꯕꯦꯛ